Minister Shyam Kumar की disqualification case की judgment speaker ना था असी की तरह नितोय फाउबा reserve तौदुना थमख्रे जिरीबांगी ITI लेंगाकना मीटिंग चंगबा वाटपदगी ngasisu mapu pandabaga pangkhak oina leiri amadi Urkul district ki madung chanba Ringui village ta rakharanda ngasi Art and Culture Minister LJ Kumarna Cultural and Heritage Complex sama sanaba urepuyung tamkhre Kurumzari Times of Manipur nungthul gi pau biding tavidi basingbu Luchingbina taramna okchari hauzik pau sandokna pizari Forest and Environment Minister TA Shyam Kumar ki disqualification gi case ki final hearing asi pangthokre Speaker na judgment reserve tawduna thamkre ngasi ayuk pung 13 rom tabadagi Speaker gi tribunal da chathakiba final hearing aduda petitioner gi maikaidagi Supreme Court ki senior advocate SG Hasnen na lefki aduga respondent gi maikaidagi na ICS paunam na lefki TA Shyam Kumar gi mathakta tharakhiba disqualification case number 2 amadi 3 of 2018 gi final hearing aduda respondent gi maikaidagi February 13 gi matungda paikhat pinaba wafam thamki February 13 dagi budget session hogadaba leibana respondent na thamlakhiba wafam adu reject tawki Chaurakna minute nifu mangarom chathakiba hearing adu ngasi ayuk pung 13 minute nifu mangarom da loshinki Speaker YKM chana maike anigi wafam tarba matung final hearing gi judgment adu reserve tawduna thamki adubu petitioner amadi respondent gi maike dagi piningba che changsing leiragadi February 12 fawbugi manungda pishinba yagani haiba wafam sing maike anida thamki Sathariba final hearing adugi matangda petitioner gi maikaida lepkiba Supreme Court ki senior advocate SG Hasnen ga paumi singa unaba amada ngasigi final hearing aduda speaker na judgment reserve tawkhibaga loinana makhataba che changsing pisilakna ba February 12 fawba matam pirakle masigi matungda speaker na kari khongthang lorakadage haibadu yengani haiki Today honorable speaker the matter was heard against the disqualification petition, Mr. Shyam Kumar, Minister Manipur government, and the judgment is reserved. And Honorable Speaker also directed us to file any additional document if you need, and written submission till 12th February. Thereafter, judgment will be delivered. Haukiba chahi lisingani tara taret ki March Mari amadi nipanda pangthokiba Manipur Legislative Assembly gi mikhalda Andro Kendra tagi Congress ki tiketa mirep oiduna Congress ki mirep oina mai paklakhibani Mikhal mai paklaba matung House ki member ama oina wasak lawtringai March 12 da BJP da yauksin kiduna March 15 da N Birena Luchingba BJP ga chungshinaba sarkar asida cabinet minister ama oina wasak lawduna Forest and Environment Mahut amadi Town Planning gi minister oidibani Hiramasigi matangda Congress ki MLA 15 na speaker da TA Shyam Kumar bu disqualification tawbinaba haijakibani matam kuina case atharaba matung case asi High Court of Manipur yonakibani Tungda Congress ki MLA ke Mega Chandrana Supreme Court ta wakalakpadagi court asida wail chatharaba matung chayol marigi matungda speaker na magi tawfam thokpasing tawnaba judgment takhibani Supreme Court na takiba judgment adu petitioner gi maikaida lekhiba senior advocate SG Hasnen na February 15 da Imphal da laktuna speaker gi tribunal da judgment gi copy adu submit tawkhibani Tungda speaker tribunal na ngasi February 3 da final hearing pangthoknaba matam leplakpagi matung ina ngasi final hearing adu pangthokhibani Speaker na akoigi judgment reserve tawkhibaga loinana February gi tang 12 faw bonungda petitioner amadi respondent singi mari lenaba che changsing pisining ba leiragadi tang 12 faw mungda pisilaknaba khangalle lakadoriba February gi tang 12 gi matungda TA Shyam Kumar gi kari maraibak lekpadage haibadudi speaker gi khutta leire video journalist Sarat Chandra loinana paudam jariba Nabakumar Khagopam Times of Manipur Assembly Complex
Jiribam asi mapum phaba district ama oijarabasu district asida leiriba Industrial Training Institute ITI asi mari leiraba sing amadi lengaki meeting watpana ngasidi mathau tawbadi lairadana mapu pandana so londuna leihori nauna saba loiraba lengakna sanganaba thorang tawramlaga sanga biramdraba ITI office ing shinbinaba leitabana mongsang amaga pangkhak oirakpana mayai kaba nisha sijinaba naha kayagi sanai unaifam onthok hori hiram asida TOMTV gi akhanaba paudam ama Jiribamgi Babuparada Leiriba ITI asi Hosiki Oina Leifam Topa Stop Masing Suna Leitava Infrastructure Ge Awat Pakiashina Maram Oiduna Kangatang Oiduna Leiri Hoki Vasahida ITI asida Grade 4 Amaga Superintendent in Charge Amagana Mathau Toram Labasu Grade 4 da Thabak Puramba and Bidid Mamang Sahida Laikidre Aduga Superintendent in Charge Aduna retired Tokibadagi Hosiki ITI asi Solonduna Leiri Hosik Leiriba ITI asi Mapung Fava District Amagi Henna Mapung Fava Institute Ama Ohenabigi Pandamda Yamlaba Senpam Kaya Kaitokuna Jiribamgi Kadamtala Village da Nauna Sava Loiduna Mamangi Lengakna Hokiba Kumja Lisingani Taramathogi December gi Tang Kuntarukta Sangaragani Haina Lakamlaga Sangakidabani Masina Maram Oiduna Hojikti Napi Singnang Tana Thalaba Mongsong Amaga Pangkhak Oiduna Leiri Madugi Khudong Saba Lauraga Naha Kayagi Sana Yunay Pamapam Amasu Oiri Jiribam District ki ITI asi Anova Building asida Hongjinduna Henna Mapung Faba Amadi Naharol Singidamakta Henna Khudong Saba ITI Ama Haibadu Ohenimagi Apamba Lamdamadongi Miyamda Leiri Hiramasigi Matangda MSU District Committee Jiribamgi President W. D. Mosana Fongdokivada Hojik Pali Balengakna Amadi Mari Lenaba Authority na Atuba Matamda Midyang Changbiduna Jiribam Lamdam Asigi Inkalakliba Naharol Singbu Kutsa Haibagi Maikaida Pusinaba Akanaba Midyang Changhaningi Haiki Hariba ITI building asi Mathau to Honduna Paliba Lengakna Amadi Marina Department Sina Yang Changbu Loinana Afuba Kunai Afuba Jiribam Putokpada Akoigi Paliba Lengakna Yang Changbu Haiduna MSU District Committee Jiribamgi Maikaidagi Puning Chingsijari Mahakna Makha Taraduna Hojik Leiriba ITI asi Anuba Building asida Atuba Matamda Hongjinbiduna Mathau Tahonbiyo Haiki Nakala Maromda All Jiribam United Club Association Azukagi General Secretary Mutum Prem Chandrana Jiribam asi Hiram Kayada Sothoduna Leiriba District Ama Oiri Hojik Staff Amata Leitana Leiriba ITI School asisu Lengakna Amadi Mari Lenabasingna Midyang Changhaningi Hojik Jiribamgi Kadam Talada Leiriba ITI Building asisu Atuba Matamda Sangaduna District Amagi Leifam Thokpa Thakta Pukhatpiyu Loinana Mathau Tava Manpower Matik Saba ITI Superintendent Darkar Leiva Technical gi team amasung Oza Singh Thambiduna Jiribam asi Henna Masak Thokpa District Ama Ohenaba ITI asi Hingathanbiyo Haibu Wafam Singh Fongdokhi Jiribamda leiriba Kugi ITI gi building asi Kugi Sangkabiduna Hujiki Lengakna Sangkabiraga Jiribam Hujik District Ama Leirabanina Magi Darkar leiriba My Manpower Singh Matik Saba Superintendent Ama Thabiraktana Magi Leigadaba Darkar leiba Technical gi team Loinana Oza Singh Matik Chaba Thambiduna Jiribam asi Yamna Mating Thokpa Adugumlaba Kugi Jiribam Ama Ohenbiduna ITI asi Hingat Hanbiyu Haibadu Akoi All Jiribam United Club Association Ajukagi Maikaidigi Loinana 2007 da Kugi Mamangi Lengakna Mamangi Lengaki Matamda Jiribamgi Kadam Tala da Kugi Yamna District Amada Leigadaba Adugumlaba ITI Matik Chaba Magi Building Nachingba Sadana Kugi Taurum Matunda 2011 da Kugi Hanagi Government gi Kugi Chief Minister Masana Sangkani Aina Taurum Laga Hojingna Sangkagi Dana Mafam Asi Kugi Jungle Oidana Kugi Mayangi Punpam Kugi Adum Laba Yamna Yengbada Mong Tadraba Adum Mafam Oire Amabu Oiro Lengak asina Atuba Matamda Akanaba Midyang Changduna Jiribamgi ITI asi Atuba Matamgi Manungda Mathau Tahonaba Thorang Paikat Basumgani Maduna Taduna Miyamgi Iho Amadi Kongjang Ngaiduna Leivanadi Asumba Kongthang Oiroi
Tangkol District ki Manung Chanba Ringui Village ki Rakharan Dangasi Art and Culture Minister L. Zain Takumana Center for Cultural and Moving Image Haina Mingthonba Cultural and Heritage Complex ama sanaba urep uyung tamkre Thorongki Saruk Amoina State Health Society Manipur Amadi Directorate of Ayush Lamfelga Kushamnaduna Nongmagi Oiba Free Health Camp amasung Awareness Program amasu pangtoki Elmun Council na senduna Manipur da ahanbo oina numit ini chupna chathagadaba Elmun General Conference lishing ani kun ngasi Modbungi LS Playground da hodokre hodokpagi thoramasida Chief Minister N Biren Agriculture Veterinary Animal Husbandry Minister B Hangkhalian amasung Site 2 Kendragi MLA ngamthang haukipna maroiba mitunglen oina saruk yaki Nambol Kendra ki Manung Chanba Isok Maning Chingya da Leiba Akham Achauba Chahi Kuntraga Nipan Apokpa A movie asi Magi Apokpa Mama Mapabu Fu Chaiduna Tan Thorakpada Natana Tha Surabi Magi Nupibu Tamthina Fu Chaiba Hatke Taubagi Damak Lekai Tagi Tan Thokle Haina Lekai gi Club Amadi Maira Paibi Lup Sing na Sinduna Chingphu Theater Hall da Ngarang Numidang Atheng Bada Pangthokpa Mifam Amada Lauthokre Mifam aduga mari lainana club ki secretary S Braja Mohana achauba asi chahi mari rongi mamang dasu asigumba thodok thokpadagi lekai dagi tan thokluraba mioi amani mahaki macha nupa amadi nupi gi damak khallaga lekai da amuk changhan khibani adubu handak amuk chap manana tawrakpasi mioi bagi lichat nate masina mahakpu lekai dagi tan thokpagi phirep asi lawrak khibani haiki mai mumunungda mapa mama tan thokpiba loinena mai nipida Pubi Sebiba, Hatkin, Tupuni, and Toba. Summa Maramge Maro meeting me. Haribana Simama the Chu, Koina, like I isn't Tantoravani. A day a Mohanjan Koi Minung Sida, Batar, Pia, and my Kanjaraga Lane Giveni. And the Sumba crimes, I'm not Chava. Maruina police Fukta, Koina, Ma Pan, and in the top of the Buta, Nundana Tang by the Natanaba. Sumba crimes you told Padigi, Maruinum, see Maram the Pamjavani. Mifam aduna e achaubabu lekai sitegi tan thokle achauba lekai sida punsigi oina leiba yararoi amadi mahakpu changjapam piduna lek pachaba taholama singbu lekai degi tan thokani haina lauthokhi panmaya badi lekai na achaubabu waraknaba wangoi police tagi tha asigi anigi numidangda mabu faba lakpa police sing fawbada thang paiduna tanaki Police ki gari da thang na yan ki police personnel sing phawba sidana ba chenaki aduga ahing da chahi mari gi machanupa puduna lot khibani Thobal district ki Charangpat Mamang Lekai Selom local Thobal left man channel mapanda ngarang nungthilpung ani makhai rom tarakpada masakhang daba naha amana mau ama mamai amasung makokta thang na yalamle Thang na yan badagi soklabi nupi adugi mamingna Thinguzam Somola Chahini Fugataru Mapuroiba Mohan Macha Kawi Macha nupi Master Lorabi Amaga Macha nupa graduation 5th semester Tamlibi Amaga lady Charangpat Mamang Lekai dagini Thang na yalam mathodok aduga mari lainana SP Thobal Dr. S Ibomcha Masayauna Women Police Station Thobal gi kangbu amana koina chatuna thijin humjin bagi tabak chathakre thijin hujin ba aduda thang ama I teiraba tawul angauba ama amasung amuba furit jogging ama thodok thokpham gi akoibadagi fangbangam ki Amaromda thodok adubu yaningdaba fongdoktuna ngasi Charangpat Mamang Lekai Chirom Lampakta Lekai adugi nupi miyamna wakat mifam chathakre wakat mifam aduda miyamna stop violence against women. Women are not toys to play with. Hang the ref piece. Nupigi punsi kansi maralaiva sing puto o haibana chingba thaba play card sing shinake. Wakat mifamaduda saruk yakiba kasham ongbi tampak laimana fongdorakpada. Sing yan bachat kibi nupi amabu ref tawna bahot naramba amasung makok amadi mamaida thangna yanduna hat na bahot naramba asi yamna hakchina lawi. Thaudok asi da chenali bamiyo adu athuba matamda District Police Thobal na puthok piyu maduna trabadi makhal makha kayagi khongjang changsilagani haiki hoi ba thok se yamna pen da ba nungai da ba yam sahing cha ba tam thi ba kilar amagi thongi aduna hainje aina miyam gi musilaga media gi thong da ina hajaning badi hoji ki laingak sina pali belenga sina athuba matam da koi pung kun mari gi manung da hai ba tam thi ba misa ase puthok piraga miyam khangna Mabu dan di PBU natragadi koi jesina tongan bakong kaya ma changselakani haiba wafam je thamjage
Hauzik paugi banak thatna tinba break amamuk lominasi. One Queen, 7 subtitles. The biggest beauty pageant of Manipur, Miss Manipur 2019. Powered by Lamjingba Group. Don't miss the exclusive. Grand finale from 31st January to 4th February at 7 p.m. only on Times of Manipur. This new year 2020, Lamjingba Group is coming up with a new project for the people called Lamjingba Hospital and Medical Research Institute Private Limited. Lamjingba Hospital and Medical Research Institute will be at your service from 7 February 2020. Our vision is to be the leading hospital in the region transforming healthcare. And our mission is to deliver quality, patient-centric healthcare at an affordable price. Wabiraganu, Medilena Pung Kunmari Chupna, Adongi Yumda, medical oxygen tinba lakpata natana, installation to Wayabagi Kudong Zaba Pijeri. Masita natana, Darkar Labor Oxygen Regulator, Amadi Makal Kudimaki Oxygen Marks and Singba Puraktuna, Miangi Mateng Pangzeri. Loinana Anab Singamari Lainaba, Makal Kudimaki medical equipment sing, foldable bed, suction machine, regulator, monitor, nebulizer, wheelchair, Amadi oximeter na chingba, Laiba Amadi Waiba Yabagi Kudong Chaba Pijeri, Adom Sunga Sima, Kol Togduna Tanabiu, Aikoi contact number 920-598-7988, Amadi Play Store Sangbiduna, Medillion F download Tabiu. Breaking matungda makataba pau pizari. Mioy bagi punsi khongchat kanana tamba ngamgani kalingumba matamda masa matomta sijakra sira haibagi fire phauba lauram laba ngasina wakhal choiraba khangabok makha lekai dagi laishram chawbana mima natraba macha anibu chara namata oirabasu pizaba ngamlabadi khanduna lekai da chatuna aphangba thabak suduna hingnabagi lanphamda thengna hori hiramasida TOMTV gi akhanaba paudam ama phangbigani. Miyoi ba ikoina miyoi balakta hingbada changdraba yadraba singilakta isana isabu saktak chanaba khudam changdam haibasisu amani adubu masana masabu saktak chanaba Aadhaar card fauba lejadaba miga mimanadraba imung ama TOMTV na thengnarakli. Imphal dagi supnatagi kilometer kunganipan lumtamak chatlaga leiba Khangabok Assembly Constituency gi manung channa Khangabok makha lekai part 3 dagi Laishram Ichauba chahi yankhai manga miga mimanadraba wakhal choiraba misak amani. Machanupa Laishram Nandakishore chahi kunthra amadi machanupi Laishram Tombisana chahi kun aniga punna leminari. Adubu onthokpa matau haibaduni ichauba khakta natana imung aduda leminariba macha animaksu miga mimanadana wakhal choiduna leiri. Nandakishore wakhal choiba khakta natana famungdagi haugat kankhatuna chatpangamdana lehori. Mimanadraba macha anigidamak mimanadraba mapana laikai gi aphang bathabak suduna imung puna bhotnari. Macha anigini haibada masana masabu saktak chanaba Aadhaar card fauba leitri adubu haukiba English ngani kungi January thada AAY ration card ama sabiduna cheng kg kun manga khakti fangba hokre. Ikanse changa chenjaba aduni aiji jengwale angang singi kai tauye aduji aiji.
इमुंग असिदा इचौबगी लोइनबी लाइश्रम कुंजरानी अमदी मचानुपी याइमा लाइश्रम प्रोमिला अनि असिदी वखल चोइदना मीगा मिमानब ओइखी अमदी इमुंग असिगी मित पांगल ओइजरमी ngasi chahi 15 romgi mamangda प्रोमिला क्लास 10 थानबगी दमक फॉर्म फिलअप तौनबा सेल लेतबदगी लारिक तंब तोखी मसिगे कान कानदना लेकाय अदुमक्तदा प्रोमिला चेनखी अमदी युम पानखी अदुबु मतम मदु इमुंग अदुगी अवाबगी मथक्ता अवाब ताबा हाइबदु ओइखी युम पालब मतुंग चही अमा खर हेलब तुंगदा प्रोमिला अंगांग अमा नाउपुरे हाइबा खंगलखी अमदी ममा ओइबिगी लूरब तानफम अदुदा नुपा मयुमदा सिरमले हाइबा पाउ ताखी पाउ सिताबदा इचौबगी लोइनबी कुंजरानी बीपी स्ट्रोक तौखी अमदी हौगत कांखत ngамदना चही अमरोम लेरमलब तुंगदा मिमा नद्रबा मपुरोइबा अमदी मचा अनिबु थादोकलमलगा अरोइबा यहिब तानखी अगो यामबसी जो मिमा नद्रे अइना मामा तोंत लेबदु नुंगाइरोइन अइना कोलगा बिसे पुन्ना सारिबने सा पुन्ना साइ हौजिगी मोय वटपा लेयन्ते अइना सारिबोदि चामिनसी अइना लेयले मा मतम मतम योइबा थबगा सुम सुइ वरोप खरा प्रोक तो बखरा थोइदो नै खोइ थिजे मदुगुमदो ममाना येंसिनजरंबा मचा अनिगी फिभम नोंगमगी सोक्सिन बेहेंजलखी मपाग हेकपोकमिनबा मखुरा लाइश्रम याई स्कूलना मखोय अहुमबु येंसिनबिरी अदुबु इमुंग असिदा लैरिबा मियोइसिंग असिबु लायेंगदुना फरकपा याबगी थाजबा लैरबसु लायेंगबा हाइबसिमदि लांबा फंगद्रबा लापथोखरबा ममी सामजिलक्लबा मंगलान अमा ओइदुना अदुमक लेहौरी फानमेगी येंगनिंग पांगी अदु आइजि अनाबजे अदु आइजि मालेम की लेबाक सिंगना चौखटपगी लमजेन तानरिबा मतमनी अदुबु इमुंग असिददी मसागी सक्ताक चनबा आधार कार्ड फाव पाइदना लेरंबा थेंगनरी इमुंग असिदा लेरिबा मियोय खुदिंगमक असि मीगा मिमानद्रबा मियोय हाक्ता ओइना लेरमली मफम असिदा अखोय सरकारना लैंगाकना पीरिबा अदुगुमलबा कानबसिंग असि फंगबदि लायरदना मसि फंगी कदाइदगी लौगनी हाइबा फावबा खंगदना लेरंबा थेंगनरी पाउदम जरीबा वीडियो जर्नलिस्ट नरेश कलोइना ओनल समंद्रम टाइम्स ऑफ मणिपुर न्यूज खंगबो ममांग थागी कुंट्रागी नुमिदांगदा खुराई थोंगाम लेकाइदा थोखिबा लंबिगी खुदोंतीबा थौदोक अमदा गारीना तकलंबदगी लैखिद्रबा लौसांखोंग मयाई लेकाइदगी सोइबम बोय मिसिगी मायोक्ता सेमखिबा जेएसीना ngarang ahingdagi kaukiba pung kungamari ki oiba imphal urkhul lambi ban chathari ban asina lambi paring aduda miyamna chathok chashinda chauna akaiba piri Imphal Cycle Lambigi Yumnam Patlauda Sagaliba Thongi Matangda Thokliba Watok Asi Lengangna Athubada Yengsinduna Chenariba Pumba Matik Chaba Chairak Piu Haiba BJP Kundrakpam Mandalna Lengakta Chekshinwa Thamlakli Ngasi Major Khulda Laiba Manipur Press Club ta Pangthokpa Paugi Mifam Amada Mandal Asigi President Moirang Them Devaratana Ngarang thong asigi subcontractor amadi PWD Imphal East ki EE na media da fongdora ki wafam aduna wathok asigi matangda makoi asigi oiba aron bakhara leire haibadu mayek sengna takle amaromda PDCC koba loop amada work order gi schedule matung ina thong asi saw haiduna khongjang changsilibani karigumba work order gi schedule matung ina thong asi saramba thoklabadi thokliba wathok kaya asi thoklam loi haina pendana fongdokhi BJP lead government asina afaba leba ke afaba khara tawbirakani sakot thorang koi damukta tawbirakani na koi thajan leijariba asina asigumba ran ma tawbasina matungda koi lenga si thajarak loidabagi maram lerakloi haningai leite maram aduna hairiba thong asi sabada koi yamna sauna chenariba koi gi subcontractor adu contractor adu mai leinaba PWD Imphal East ki EE chief engineer hairiba sing asigi mathakta lengana yamna kumni yengsin biduna matik chaba excel lokat pi aduna koi BJP Kundrakpam Mandal gi maikaidagi koi wafam masin olungna thamjari College amadi Government Higher Secondary School gi oja singna makhoida taret suba pe mapum phana chana hanba leiriba pe anomaly sing asi semdok payauna oja singi taliba demand sing asi lengakna athubada yengsinduna maheroi singna mahai masing tambada akaiba pibiganu haina All India Students Federation na appeal tawrakle
ngasi mahiroi lup asina thadorakpa cherol amana wafam asi fongdokladuna hojik oja singna changshiliba khongjang asina maram oiduna mathang tha February da pangthokadoriba class 10 amadi 12 ki final exam singda akaiba thokadra haibagi chingnaba pokle oja singi demand asi mamangda lengak asina khanaraba matung oja singda thajaba kaya pi khiba leibana athuba matamda maram chaba demand sing asi thabak to onthoktuna mahiroi singna mahai tamba amadi pangthokadoriba exam sing asida akaiba pibidanaba honabiu hairi Higher and Technical Education Institute singi gender sensitization gi matangda nongmagi oiba workshop ama pangthokre Indira Gandhi National Tribal University gi Department of Social Work na Manipur State Women Commission for Women ga kusham naduna Makhan khulda leiba University asigi library hall da pangthokiba thoram aduda Manipur State Women Commission gi chairperson Dr. Binota Mainam na phongdokhibada India gi constitution na nupa amasung nupi gi hak chap badana pirabasu nupi na hena sothaba phurup ama oiri ngasi malem amadi lepak asigi nupi da chathariba crime singi horakpham thidokpa ama changi ngasi lamdam asida leiriba mahai loisang singda nupa amasung nupi thong manana chatminaba amadi amana amabu support tawnaba mathautai hariba asi thabak to onthoknaba asigumba workshop asi National Commission Women Commission for Women gi pautak matung ina pangthokpani haiki ngasigi thormaduda Indira Gandhi National Tribal University gi Director Dr. NG Ngalengam Manipur State Commission for Women gi member Lorembam Dayabati amadi T Chongshin Koiring su saruk yaki ngarang nungthil pung mari rom taba matamda Chandal District ki Molcham PS ki manung chanba Faisajang village salaiba kunganipan suba Rajput rifle gi kemta UNLF ki lanmi singlup MPA na chingnaba singna bom amadi nongmai kapsinduna landakre Rajput rifle gi maikai dagi su handuna maikai animakta pungkhai amarom khut thoknaki thodok aduda asok apan yawbagi pau fangba leitri War Against Drugs ki saruk ama oina chatharakpa drive ta ngarang Imphal East Narcotics ki team na Khergaon dagi mioi ama drug ki potlam kayaga konana fare farba mioi adudi MD amuthoi chahi kunthraga humdoi apokpa MD ama mudin kawi Khergaon sabal lekai dagini mangon dagi WY tablet chama SP capsule chama ga difu humdoi fangle hairi police tagi phangba paugi matung inadi Khergaon sabal lekai area da drug lalonba mioi khara leire haiba akaknaba pau ama Fangbadagi additional SP Ops TS Krishna Tombi ki meeting makda narcotics cell Imphal East ki team amana changshinduna thiba humbagi thabak chathabda MD Amamudin ni hairi mioi asi drug ki potlam sing asiga konana faba ngamkhibani hairi Mau Imphal Market Coordinating Committee Lamlong Mantripukri Multipurpose Cooperative Society amadi Apunba Development Committee na sinduna Mafam hongduna chatharakpa mau kaithel ngasi Mantripukri Community Hall da kakre mau gi tongan ba mafam singdagi puraktuna yoliba chana thaknaba anau apen sing yauna polam kaya miyamna mahau sagum pamna leinaki Coordinating Committee All Manipur Youth and Students Organization na private school kaya da computer lab thamnanaba lepalaitana changsileba campaign gi saruk ama oina ngasi su ani subatangka ki ahanbo oina kai khuda leiba Hafiz Brighter Academy da computer lab ama hangdokre Thauramadu mari leinana organization asigi convener Rameshwar na phongdokhibada haugalakliba mahairoi singbu computer gi losing leihanbagi tangai fadaba lei haibagi pandamda association asina haukiba chahi 2018 da Pune School Kuntraga Mangada Computer Lab Hangdokre Chahi asigi oinasu ngasidagi hauraga School Kuntra Mangada Computer Lab Hangdoknaba pandam thamli Mahiroi singdagi computer fees tamak lauraga Computer Lab matik chana hangdaba school sing organization asina hakchina lawi Computer Lab thambagi khudong chaba leitaba mahiloisang singna organization asida pau fawraktuna campaign asigi makhada matik chaba Computer Lab thamnaba hotnaminasi haiki Information Technology gi lamda malem gi oina chawna ahongba lakliba khongjel asida iramdam asisu saruk yana ba hotnaminasi haina yawba wafam kaya phongdoki Computer education ji dakang puning changsan birakan sida akoi mairoi sing sibu akoi manglom da pukhalakna bagi damakta khoina organization ni maikai dagi so khoi angam mateng pangjagani loina na akoi gi school towning school singina organization na pau phawbiro haina khoi media gi through da khoi haijari loina na private school singna karigumba makha tarakpada khoi gi fees aduga hairiba kaino siga computer education ji related oina khoi fees lawsal makanda
मागी प्रैक्टिकल तौनब कंप्यूटर लैब लेरमदब अदे मतिक चाब ओजा लेरमदब तारगसु अखोइना अकनब एक्शन लौगनी लोइनना हाइरिबा खुदोंथिबसी अखोइगी नंगदनबगिदमक्ता स्कूल चलाइबिरिबा अखोइगी स्कूल अथॉरिटी सिंगसिना अखोइना मैरोइसिंग खल्लकांदा अखोइ ऑर्गेनाइजेशन दा लुपता पाउ पिबिरोइना अखोइ थमजग थादौ कुकी गॉस्पेल विजुअल एल्बम कहूंगी पकाई ngarang haunabi matung ina Kangpokpi district ki Gopazang village release tawkre Thangjangam Haukip Alliance John Haukip na saisakliba gospel visual album adu fongbagi thoramda tongan tongan ba maming leiraba saisakpa sing amadi village tip sing saruk yakhi IGP CRPF Manipur Nagaland sector gi liching makhada composite hospital CRPF na sinduna ngarang langjingda leiba KV school da coronavirus ki matangda sensitization and awareness program ama pangthokre program aduda CRPF ki jawan amadi maheroi chahum yankhairom na saruk yakhi thoram aduda chief guest oina saruk yakhiba DIGP Manipur Nagaland sector na coronavirus asidagi ngakthoknaba aikoi khudingmakna section thorangi thabaksing lokhatpa tangai fade Maroina mafam kayada hongduna mathau pangthokliba CRPF ki jawan sing amadi pikliba maheroi singda coronavirus asi karino matau karamna ngakthokani haiba khanganaba maru oiba program asi pangthokpani haiki thoram aduda akhang ahi kayana leina asigi maramda wafam kayasu phongdoki IGAR South ki lising makhada kungataruk suba AR gi More Battalion sinduna ngasi More town da career counseling gi program ama pangthokre chahi nauriba inkhalakliba angang singbu afaba maikaida lamjingnabagi pandamda St George School More gi school authority gi khushamnaduna pangthokhiba thoram aduda National Skill Development Center gi maheroi singsu saruk yakhi loina na housing fawpada Assam Rifles na naha chambriga yankhai romda IT sector retail MGT tailoring amadi beauty and wellness ki matangda takpi tambikre khongthang asi Chandel Battalion na lokhalakpa career counseling gi saruk ama oina pangthokpani masina he naha kayabu achumba amadi afaba tungi punsi ama sembada kanaba kaya piba ngamlagani thaurongi saruk ama oina maheroi singda career guidance ki booklet singsu yenthokhi hauzik paugi marakta na amuka suana ten break amamuk lominasi Marks Time Classes Chahi khudingi leptana topper puthokliba CBSE gi amatangairaba coaching center well experienced teaching faculty akhanaba subject of tawbagi khudong chaba piri batch amada 15 students agi hena logjade admission form thazare form pishin bagi aroiba matam February 10 akupamarol gi damak lengsun biraksi Marks Time Classes Wangkhai Mahobom Lampak phone number 9436288300 natraga 7005268735 Nauka Hearing Aid Center Kumja lising ama chawpan marifom doi ki hona chai kuntramanga hena Notice India ahan hearing aid clinic mo ine lereklaba Nauka gi Infal Center ma hangjare TV ma di phone gi konjel loinana nil khongum fam na tabangam da gi awaba mayok na di banaha al koding mag wabi rugano Nauka Hearing Aid Clinic ngasi maklenshin directuna completely invisible water resistant ama di rechargeable oidaba digital hearing aid hapiu tabangam gi pangalwana badom gi khangna chana ba single powers tambio ai khoi gi leifam di Nagamapal Main Road Phawai Sangmam Laikai near Community Hall mobile number na 6000954159 Break matungda mayam taram nokchari makhataba pau pizani India gi oina maming leiraba music record level amadi film production company series na North East leiriba performing arts amadi pre and post production bu pamjaba mioi singi dama course kaya tamnabagi khudong chaba piri haida T series test work academy gi CEO Subadip Sahana phongdokre ngasi Imphal ki North AOC da leiba Hotel Classic ta pangthokpa paugi mifam amada mahakna makha taraduna academy asina piriba khudong chaba sing asi India gi manungda Manipur amadi North East na art and culture amadi film gi lamda malemda mafam amakanba ngamba kaya asina maram oiraga lam asida hena wakhalosing pinanaba kidama khudong chaba si pibani haina phongdokhe
Amaramda course asi India gi maming leiraba miyoi kiana takpi tambigani loinana course asi loraba matungda thabaksu adumak pigani Manipur gi oina hen akupa marol gi damak senapati ki Maralong colony da leiva T series film academy info and counseling center da contact tobiu haike If we get a chance to train the Manipuri students, if we get a chance to cater these talents, actually these talents can go to the international market. That is very important, because after the digital revolution this market is completely open. If the talent is there, market is there. So, and this market is increasing. You all know this is the only industry which is recession free, because at every point, whenever the bad thing arises in the market, we see that a lot of industries actually go down, but this industry always stay in the top, because this industry will never die. Paugi mi famaduda saruk yakiba Manipuri film gi actress Soma Laishram amadi filmmaker Surjakanta Saramana T series na piriba khudong chaba sing asi lauduna Manipuri film asi hena chaukhatnaba hotnami asi haiba wafam kaya phungdoknaki Manipur gi oinasu yamna phai adu whole northeast gi oinasu yam phai na khale habdi sugumba production house ama laaga hadi akhoi laiba talent mayam hadi talent sti leiraga moigi platform le jadaba hadi tamam khangzadaba aduga already akhoi Manipur da so hozik filmmakers natraga hozik sound designing tamiba VFX pairiba sorry me am say already moise knowledge ti laraga basic knowledge ti laraga akhoi ka haidare khuthadabam natraga well equipped leitaba dugumba technical line or sida mayam na putharaga leiba mayam yauri so institute sida part mo itaragadi akhoi ki northeast amadi akhoi Manipur da so hena chakhatpa production mayam puthorakani with best quality production and yes best quality and quantity admaina thase so thank you T series for coming down here and also thank you for taking me a part of T series T series film academy da koi film pamjaba thawa yaw ba koi kudem mai laga koi kudong sa ba lawdana koi ei tamni koi di ei tam de film number color correction chi laite ba camera gi exposure na tar podo madu khara graphic kabuk sabuk se le ya ba computer ya buduna color correction na kabuk sabuk ne ba tawrisi perfect skin tone I hope to Manipuri cinema da laite film amani digena adu kudem makse BFX sa ga music akoi equipments batik sa de Manipur da adu link to le na na dorama hoji khutlaw na tingdok na sango hairam na masidi da editor mayam le ba koi gi chumna gi longu sambadi gi help editor na ayamane adu na di professional oi be yaroi Tha asigi amada Guwahati gi GMCS auditorium hall da pangthokiba tararak suba Miss India Northeast ta Assam gi second bi Risita Borana Miss India Northeast ki title lokre Meghalaya gi Adorili di Sawin amadi Nagaland gi Nimros Merina mathangshina first amadi second runners up takre Hauzik faubada yumthangnariba Nagaland da coronavirus na naba miyoi amata leitri leina asina leiriba tongan ba lepak singdagi Nagaland da halakiba miyoi kuntraga humdoi changing chathaba loire adubu leina asina naba thingnadri State asigi Health and Family Welfare Loishangi Maikai Dagisu Lokhat Payaba Section Thorang Singh Lokhatli Hairi Masakhang daba miyoi anina masagi chahi yankhiga taruk suraba NCP gi Luchingba Ananda Patil Machin Tumba Thangumbana Thinduna Hatlamle Maharashtra Sangli District ki Khatab Village ta thokiba thodok aduda laikhidraba NCP gi Luchingba Ananda Patil Deputy Chief Minister Oriba Ajit Power gi Personal Assistant Gazanan Patil gi mayambani Mayum makai palabi dalit nupi amabu namduna faraba matung ref taunaba hotnaramba miyoi mari Uttar Pradesh Police ki kangbuna ngarang Samli District tagi fagatpa ngamkre miyoi mari aduna nupi adubu Thanabawan town da leiba mayum nagi faraba matung ref taunaba hotnarambani haina police ki pauna hairi Jammu Division ki border district oriba Haveli Tehsil Maknar area da Kuntraga Mapan Suba Rashtriya Rifles amadi Special Operation Group na thiba humbagi thabak chathabada nongmai amadi maru yauna masing yamlaba khulai sing fagat pangamkre Hauzik amuk sanabagi pau fangbigani
IGR South ki meeting makhada somsai da leiba Tara sector Assam Rifle na sinduna Urkhol district ki Tahau ground da ngarang anirak shuba Bevi League football tournament hodokre. Tournament aduda apun matim nipana saruk yari. Assam gi Dekya Julida Chatharakiba ahumlak suba Northeast India Pancake Select Championship lisingani kunda saruk yakiba Manipur gi team na championship aduda punna sanagi medal taraga taret lupa gi medal taramanga amasung senjeng gi medal humfuga taret fangduna overall runners up laurakre. Aroibada maroiba pau amukana pizare. Minister Shyam Kumar gi disqualification case ki judgment speaker na tha asigi tarani toy fauba reserve tawtuna thamkre. Juribangi ITI lengak na meeting jangba wat padagi ngasisu mapu pandabaga pangkhap oina leiri. Amadi Urkhol district ki manung chanba Ringui village ta Rakharanda ngasi Art and Culture Minister L. Zain Takumarna Cultural and Heritage Complex ama sanaba urep uyung tamkre. Hauzik pau bagi oina Times of Manipur nungthil gi pau matang asida loshinjare meeting tabiri basingbu amukana khurumjari.